ngasi sumay mo mukana taram nok story ngasi gi thamjagadoriba content asisu asuki matik interest laigani khanjai mayamna tabiba yengbiba matam da haiba tare ko antak world cup ki chathariba fifa world cup antak chathariba world cup asigi hai tare yana fazaba adagi world cup haiba sida bu kai masida tholaiba country sing sida tholaiba yaureiba anob players kaya gi signing star oibiya ba turning point oibiya ba moment anjamani world cup haiba se adui manung sana antak ta akoi gi rank number koigi FIFA ranking the second subada leriba Spain goal score amata tawba ngamdana ahanba match ta makoi group ki haitare Cabo Verde hariba hojina koi Cabo Verde gan khangnariba adum laba pit kraba koigi country masa mi lak mangam tang leiba haitare asigum laba pit laba country asiga sanaba matamda goal amata score tawba ngamkhidaba haibadi Spain the sanariba country hariba smallest country ama oriba Cabo Verde city magi FIFA ranking city below koigi 50 makhan ne lere my rankings ai tare aduna mayam gi point of view da sigi ge sanagadoriba play city or ngasi gi match simadi adum ina 2-3-0 da dum mangjin tharsa ka da play ni gana dum khanaba match ama oi gi ai tare but la result means sanar matung result di kaidogi goal amata score tawba ngamdana hariba Spain football the ranking the 12th the lady by tare ko second the lady ba dum laba Spain na score amata tawba ngamdana lotion ki hai tare adana mayamna su troll kaya ama chobi dagi mayamna thagat pa maru ina madugi sanakaba match to the man of the match to ta ki ba dum laba Vojinha har ga khanaba goalkeeper 40 years sura ba dum laba goalkeeper duniko signing star Oikhre baje hojik se migi signing star oibo or turning point hai sahi leiti hai badoni ko nganna sahi ka tratre time pan kunda dum Oikhre basu yawi for example 17 years da koi gi lemon yama hoi Spain ge player ko hojik dum top rated player ne hai tare ko bi market value da mada aduga har go hojiki kono gi Cabo Verde gi numitu da man utkhiba koi gi tawkhiba shape ading thajalaiba shots mayam goal target tawraiba shots mayam amata sangan mangam dara mana defend togiba ngakhokiba goalkeeper mo oibagi matik mathauna fadar utkiba itare maduda mayana pen bi duna itare support togi tawba myam iam dam sidagi mioi kaya amasu follow torongani haitare dui matungda natra aduna maki samlappa history aduga Cabo Verde gi means pikraba countries gi matang samlappa waro kiding thamjage ahanba masa koi personal gi wari latri ngai mokogi man represent toriba Cabo Verde hariba sigi matang thamjage haiba Cabo Verde haiba karo se country se kogi island tarana same badum laba country man haitare to several islands kayam su yauri but koina main consider tor se 10 islands at mine khane aduga haiba mokogi Cabo Verde gi mokogi language se Creole har khangnariba language means Cabo Verdean ngangnariba moi Creole hasi singangne adu khwali nusiba mana aiba Cabo Verdean haitare ko makoi country gi mioi sing se country khakta da leitaba atopa country da sudum mai masing khangde amani khangde dum leina kiba outside ota leina kiba mayam su makoi gi maramdam gi oiba kano ki listing haitare ko masi yam se le hai ko makoi gi maribak ning bose moi gi world cup history se kai mai kanda hariba Cabo Verde or Cabo Verde han khangnariba country se hantak ta pangthoiba chathariba 2026 Hantakki FIFA world cup sida yan hana qualify oiba country sing manunda amane yam pikpa country mane aduga magi Cabo Verde hana khangdaramba se 2013 da koi English sing na hai tare ko koi Cabo Verde haina koi mingthon ki bani masi makoi gi Cabo Verde hai se kaina kanda it reflects their identity and pride adumba utpadum laba wahi ni hai tare ko sumaina samlapa mokoi country gi in details masam thamjar matung hai tare ko hariba personal oina koi gi Cabo Verde ki namitu da mathong number gen utkhiba koi gi players singi 11 players ki manung da kwai maru oriba koi gi keeper gi matang Vojinha hai matang lak sake namitu gi kano se Vojinha keeper khaki contribution ne haba su yate maduda sanari moi koi defensive oina lady players sing da su asuki matik mathong na utkhi hai tare ko mayam su loi yeng biram gani hai tare hariba Vojinha se koi gi mayam na khangna bi ba thon bi ba Vojinha hai si magi original name na ti hai tare magi full name di kaino Josimar Jos Ivora Dias se magi full name ni masi 1986 ka masida Mendelo hariba Cabo Verde ge adum na mafam sida pokhi my position se koi goalkeeper ni adum mayam khangna bire ago nickname na koina samlapna Vojinha haraga khangna bane tare Vojinha is na koi nickname hai tare ko antak sahi sida 40 years complete oira bani aduga yam wana ju haujarakpa adum laba miyo yamani hai tare ko koi gi smain hai ayun thin matam da mana sendal lambi oina hai tare ko
ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯁ꯭ꯄꯦꯟꯗ or Italy da England da chathari bogi Premier League bo oiro La Liga bo oiro Serie A bo oiro Bundesliga bo oiro adumaina pak sauna koi gi football gi lam sida paisa thada bi dana club ka tawdana koi gi sumaina adum laba tournament asobada yauduna koi gi kaina koi gi popular oiba sena phangba kano oidi hai tare ko aduna yang wana hona jarakpa 40 years suraba nupa se bus driver ma oire magi life sida hai tare aduga koi gi numida ayun thingi matamda electrician oina thabak tawraga numidangi matamda koi Cabo Verde hariba lamda maribak maramdam adugi damakta goalkeeper oina sanari badum laba koi gi yam dedicated oiba yam hard work leiba dum laba hona kanba player mani goalkeeper mani haib tare ko magi samlappa magi details hai tare ko aduga ma se kai sana ge hai kanda hana koi club oina koi gi Portugal da koi gi koi India da su I League second division adu du mem leina ko koi league mayam mana sanari club sina Portugal gi GDCFC da koi second division gi league maya swai sani yam kana popular oiba natti hai tare ko aduni numitu da khoina mayam na khanagi basi Spain na adum irai laina ngamani haiba duma koi adum anam 90% koi gi kano singai tare Cape Verdean natapa atopa lamgi miyo sinade dum Spain adum ngamani na dum thajabani ha madle remse ko but kaidowi Cape Verde na hanba koi World Cup qualify oibasida hanma match da dum point phangki badum lab team amani hai tare koi winning points na 3 points ni aduga draw chalaga 1 points ni aduga loss chelaga na koi match sida mai thiraga na 0 points point phangba na te hai tare but makoi di draw chalabani 1 point ama phangrabani hai tare mana thenagri sisu European giant har khangnari ba mamangi Euro Cup da winner oki badum laba team gani ko thengnari Spain na score ama to open to ngaman ke da bani hai tare mahakna koi gi yamna luba crucial oiba shapes tawri se number of crucial shapes tare ni ko mana shape tawri se hariba numiki match sida koi Spain ga sana ba sida aduga masu match adugi player of the match su funky hai tare ko match to adum loibo yung bihobo sinau sing adum khangbiram ngani match lor matung mana koi gi pirang koi gi interview to matam da kapaga wangang ki ba kaido ki ba adugi matek chom dang thamjagi man hai se kaino ka match matung da Vojinha na man reveal to rise kaino hai kanda ma ki apokpa mama hai tare ko ena candidate Ivora hai basi kaino visa denial oiba aduga koi gi financial challenges khara means senchungi kitang awab sumai unaba aduga visa ju yabirakta aduna marum oraga magi mama sina hai tare aigi sama World Cup sanai hai sida yengba chaning daba attend tawring daba tawroi daba si karama parents like ni natra adu magi apokpa mama sidi attend toba koi saru yengba phangjaki di hai tare masagi performance adu fajaba do natra adu magi anban phongdor matung worldwide oina khangnarak padagi di hai tare ko koi gi US State Department na kai hai gre magi mama gi visa low help tokre mama hozik lakre next match ti mama dum stadium da koi gi kahani proudly famjaraga masai ko mayam yeng phangani hai tare ko aduga kwaidagi magi milestone oigiba kwaidai maipa isina kainoi kanda among the koi gi goalkeepers hai tare leriba koi gi prithvi gi leriba hozik football player power player mayam segi mo koi gi followers more man oina koi Instagram followers hai tare ko sida leriba power and khanari ba koi gi goalkeepers khalai new year bu hairo ama bu hairo leriba magi followers mayam sidagi Spain ga sanadri ngai numit sanaban numit tugi mama hayeng sanani ngasi bo hai tare ko sanari ngai manung bo hai tare magi Instagram followers si only 50,000 hai tare 50k khateng leremse but madugi magi phangakpa magi mingset aduga magi performance tugi matung dagi di mayana nuksibirakpa support dagi hai tare ek makeup tu dagi di hoji ma'am sangam yengbiu Vojinha adum thari yengbiu hojim sang yengbiu more than 14 million hengar bane tar masi ki tela matam sida ko aduga hana already tabiba Cape Verde haiba lamse tabiba khigi video su yengbiu sinau sing tarang de tare haina amtak haibiro aduga tadam sing tare adum sing haibiro hai tare adubo main oina hojiki Vojinha ki or Cape Verde ki fans oina hoji chongthori ba mayam se anambana Cape Verde se taram daba khigi miyam yauri hai tare adugo Hantakki Cape Verde gi mokoi gi match to yengura matung dagi di o country simam su lei ko haiba sumaina khangapa kayam su yauri me hai tare ko aduna football men oina sana khona ba sports skill line aduga sak tak pa ya ba country ma or magi maram dam tak pa ya ba je sports na hinari bani natra aduna hoji Cape Verde se ta dab lai tare Praise guys sorry about tension jage noina de comment drop so biramu hanu ai ba kya podram laksagi sigidi time tension jage